पाउसेदे युम्पुम ओइबा मरुइबा पाउ खरा अपडेट तौजरी नेशनल हाईवे ब्लॉकेट तौबगी पुलिस ना फाखिबा आसुंगी लुसिंगबा मंगा कोर्ट पुथोकलबा मथुंग जेल दा थाजिनख्रे आसुंगी फाजिनखिबा थाउमी सिंग थादोकु हाइदुना ट्राइबल माइरोइसना खोंगचत चानना बहोनरबदा थिंगदुबगी माइरोइसना पुलिस दा नुंगी नोंग सुहनग्रे पुलिस दा टियर गैस मोकबोम काप्तुना तनखाइग्रे Assembly da ADC bill pass tau haiduna national highway ahum da blockade tau bagi maralda police na phajin kiba chungi losing ba myoi banga ngasi Impal West police na uripo side of court complex da leiba CGM Impal West ki court da puthokla ba matung da numit tara ga mangani jail da thajin kre jail da thajin kraba chungi losing ba manga ase Impal West police na tha asigi sesat ani da pha ki bane jail da thajin kraba singa dudi asungi general secretary SR Andrea president Pautin Thang Information Secretary Kangmelen Dongel Environment Secretary Marankai Amadi Hanagi President John Puram Tene Makoi Manga National Highway na Bantaw Gidamak National Highway Act 1956 Kimakada Police na Phavani Hari Amarum da ADC bill pass tau Aidon National Highway Ahumda Chumna Bantaw Gidamak Mitai Lifun Nangarak Singbairong Adim Zati de Leiba Achongi Office So Lonsin Kiba Tawong Yaning Taba Fongtok Tuna ngasi asungki mahiroisina singbairongki kabolaikai da leiba mau market mamangki khongset ama mamangdagi khongset ama chatnana bahona bada police na thengre Impal West District Police amadi nipi police jauna miap laksina da bahona ki dara sama kani foga mari ki makada athengpa leibana mi mangadagi hena punba yaroi hena police na loud speaker sin aduna khangal basu mahiroising aduna police ki wafam thawoidna khongset chatnana bahona rapadagi police amasung mahiroising ki marakda mongdaba thoraki mongdaba atu da mahiroisina police tamna nungi nong chuhange nungi nong atu da khangba ngamdraba police na kajik tang upai oinana bahaiduna tear gas amade mom kaptuna mairoi singa da botan kaige makada na chingmai rong khongnang ani karagamade kabolaikai gi akoibada police person sing sai toktuna ngaksen bagi thabak jatake nagalamrom dana matam helaba alp pass paiva nan manipuri thamlamba jumbu sing action lawragani JC ALPS Egon nasanariba alfigi khwaidagi maru oiriba manipurgi revenue daso income oiva yarabasi lenghana ahenba miyang changdan laibasi laibak thibane alps base yaur asi mamangdagi pan ki balengha kabading asi pali palengak tasu lesinga baga sampan humpuga mathoi oiribasi yabangam loy lesinga baga sampan yangai ga mathoi oigadabani amadi laibak miyam na yabangam loy aina ngasi JC alps seriba branch ke office ta bawgi mifam amada lupasi ki ko convener MD Khairuddin Chana fongdokre Manipurda alpha system chatna khrabasu ngasidi mathau pangthokpa tatraba thang maya yautraba kai amaga pangkha koiduna leire aduna temporary permit paiduna sangla khraba mathung pass renew toba mathau tai haiba khangna renew tawde yaramasi matang da Manipurgi Mauget Imphal International Airport amadi ziribamgi mafom singda ahian bamiyang changba mathau tare Manipurda alp pass paiduna changla khrabasina thabak sufam amadi cement godown Sek Safam Hotel amadi jum bara saliba sinama samasage parmida du belit oivra hana sek tobiraga thampina na bhaike hiramase gi matang da ziribam da awareness speakre makata na vara mafu amadi thikadar sina thamlamba thoglabadi JGLPS gi maike digi chapchaba legal action lawba loina police tas pigani loina hiramase gi matang da Manipur Police Department amadi bari leina pasingna ahen bamiyang changbina na thamlakhe bawgi mifam da W Democha Y Roman TS Lanis ko convener Jiribam branch amadi CIS aso students wing su saruyake Laikang na sangchiliba war against drug ki khongthang asi mai fakhan matamda miyam gya so pathodang lai dingo Laikang da lamdam asidagi drug maru phangna muthan andaba honariba thawrang da miyam gi mateng mathok tai haina social welfare minister Haikam Dengko na phangdokre wafa masing asi CCS ki gi ngaglok makhada user connection supportive Committee kang leifak amadi Yunako School da sintuna khongman da leiba Yunako School da war against drug ki matang da pangthokiba awareness program da phangthokiba ne Yes to life no to drugs sai hiram da yempham oiduna pangthokiba tharom atuda wangaladuna minister Dingon hai drug ki wathok matam kya mamang dagi atumak thengna duna laglaba wathok amani wathok asi loisina da balenga kasina angam pathak to honare lengang na sangchiliba war against drug ki khongthang asi mai fakhan phapatam da miyam gi asoba thodang lei Miyam ki tawdang yaudana mai fak pangamloi kanagumba kharana khongthang asibalana sandokpa yaudaba nate aduba jangchiliba khongthang asi kunai asiba kannana bagi damaktani mamangai matamda ni sa sinarambagi maungda haujika yamna khenare sahi nauriva naha kaya namay kaba chinjakta laisurakpana khunai asi kari tholakadagi haiba mi paire
mating laiva khunai amu henna ba ikoi khudimagna amatu oina honmina si haike Uripo ki MLA nafsa ki sengda politics tawroi UKDF Aukiba General Assembly Mikal dan National Congress ki mere poita Uripo kendra da Mikal thengna khiba Mahananda nugle famna Uripo kendra gi PMG KAY amadi nafsa ki cheng yan thokpa kamari dina press conference amada phongdo ki wafam ki batangda Uripo kendra Development Forum UKDF na seng torakle UKDF ki Publicity Secretary oinam Premilana Thadorakpa Cherwala mada Uripo kendra da hausik phawbagi oina nafsa ki cheng yan ba leitre nafsa ki karpai basingda yan thokadaba nafsa ki cheng ko daun dagi lokthok tri hariba seng sing asi ngasi lokthok nana pa thorang taw ki bani haire Cherwala dun makha tara duna Uripo kendra da leiriba miyam gi yeng tuna MLA na PMG KAY gi cheng botar khudimakda yan thokpagi mathakta sahi taruk dagi taraga taret phawbagi manungda leiba kang sing tasu yan thokle hariba system asi atopa kendra sing tasu chap manana chanare Sing Hawaii sing kendra si mathau tabu kudimak fangalle masida mahananda na nungai tribasi karino hain hangladuna meyam gi losing ba moirabadi asoba thamoi pan gada bani haike makatarakwa atopa editorial gi kalam amada yellow missing gi perep lengak na khangbise thengla basu thengna kanglaiba ki yellow missing gi waiwa apunba lup sem la kalam dam asigi yellow missing gi waiwa legislative ki thakta Indigenous Peoples Council Manipur chemna lu hona bagi forum yatpa awrakle basi aba wakhongthang amani aina lobo yai maram dinga si Manipur da khunda du leiriba furup kangluk kaya gi manungda furup kon manga aside ningsing ba thoktraba matam dage kanglai wakta leiraklaba aseng ba yek salai tarit leiba ibudok wakhang bagi sada nauda oiba furup singni haibase kanglai ba ki puari dagi khangbang ngamnari haiba yai asing ba yellow missing haibadi Manipur gi aseng ba yellow missing gi puari ba maring barang ba oina wanana ba kona Manipur da lakba furup kangluk singi marakta khara honarakba haurakba sida chap manaba wakhal lonta kanglai pa ki yellow missing gi puari kan bagaloina Manipur gi lambo mitu oiva ko na sanglak pasing asina monna na bahona padagi kanna bahona daba yada batangak amada lagliba asida section tharang lobagi tancha lagle masada Manipur da khunda minariba tongan tongan ba kanglo phurup singi marakda lana yengba miyang dinate masi kari dagi warak pono habatarabadi nauna puari semjenba amadi lawma pu yongna tana da bahona padagi kanna na bahona pagi an ba khongthang oiramba yai Manipur asi bharat ki awang nongfu state singi manung ta tongan ba Masagama oiva apikpa state amani state asida tongan ba phurup kanglup kunthra gi mathakta leiba lamdam ama oiva maramna state asi apikpa bharat kumbani haiba yaba stane asiguma lamdam asida ningsing bathok tarba matam dagi leraklaba sahi lising ahum hian bagi puari leijaba phurup kanglup kun manga muk masege kumlak kun manga muk asigi lamdam am oiriba kanglaipak ngasigi na Manipur asda makal maka kyage mafalgi thilna Manipur gi yelomi oiriba singda saitheng pirakpa horkliba sibo ngatong na pagidama handak theng labasu theng state asida yellow mi oiriba singi furup kaya ki apun berlop semlak pase Manipur lenga nasu apik pikpa yellow mi furup singpu sengak pibi bacung kare maram de Manipur gi ariba puari kya da yaudu leriba yak salai tariat leiba singi manungda furup kanglup kharati malem gi malem dagi kangkul mut kiba ya bagi akiba lepa yaure makoi singa du gi manungda kharadang palabada tarau moyon monsang kom koireng maring panbayai Makoi singa sigi manungda tarau haiba furup asidi missing jamna yam traba furup hamoirakle ngasi Manipur da khwaidagi jamba furup amani hari pamitai tammi asijo missing hangat pangam daba furup amo erakpagi khudam kyamok lerapa ngasi ki Manipur gi miamna khangnarabani haiba yai Manipur gi jumlo naba atoba lebak amadi bharat ki tongan ba yellow mi oiriba mitai singmi tammi gi misingga manarakpagi thakta lakba haurakpa simak state asigi yellow missingda asoba safu amagi jaitheng phanglabani haiba da lan gada pamande Auki bali singa ni taraga mapan ke December da Bharat lengana Manipur da alvi chana ba hokrabasu masiki base year asina 1961 wairupa asida state asigi yellow mi furup kun manga mukna jan da bafong dokpa laikhiba kadroina na base year asi lisinga baga sapa yangai ga mathoi ohen view aina Manipur legak da aiba cherol piton da taksin kiba laikhra bane atoma Manipur gi CM ni hiram asida hin ba miyang changbagi warol di state asigi miyam da kyara kana thamduna khangan badi lairi masi fana oiduna su Manipur gi CSO sing kyana fenda ba man bagi mami tabagum tawri saksu manada ba singna langoi chankre and Federation of Hami ki meke dagi Manipur gi miyam amadi laingak da thamlak river asida lamdam asigi yellow mi miyam da jam da munda khanta ba chungkani nagalam rom da Manipur ingana Manipur gi yellow mi chumbak kanna ba amade state asida funna khunda mina river furup kanglo phuna mapo nungsi chana laibinna ba khona ba da asan ba miyeng amagi makada kanglon kya semlaga apun ba Manipur amagi da khongpam chena lengak pa chungkani Manipur gi saktum da yakai thugai bagi porom yatpa furup kanglup sing puna popong asi gi leng na yate haiba ama khangan pa chumlabane
Housing Manipurgi yellow me aseng basing apunba lup ama siam kraba maram na state lengang nasu asumba while gi kanglun chathabana punamaki apa bawai gane aroi beda content sing asigi markui ba pau khara asiba pau dam jariba Manipur local news YouTube channel asidagi yang beriba punamak padaga jari channel is adom da kana badi subscribe tawi business subscribe tawi ramaloina na like and share to suka wi ka punamak po amakhana thaga jari